HANDAK PANGTHOKKADOURIBA Taranipan SHUBA Lok Sabha MEEKHAL ASIDA Inner Manipur gi OINA BJP gi MEEREP OIRIBA BASANTAKUMAR na mai PAKNABAGI DAMAK Thongju Assembly Constituency Da Leiriba TONGAN-TONGANBA polling booth singi Oiba Mipham Minister THONGAM Biswajit ka LOINANA PANGTHOKLI Haukiba Mars ki tangkuni pandagi Minister TS Biswajit na constituency asigi manung da laiba club laikai ki women's wing panchayati ras institution zila parisat ki member amadi ward member singa LOINANA Mipham pangthok tuna lakli Haukiba nuit mangani rom asidagi ningom thongjaw da leba Minister Biswajit ki yumda ayuk amsung nungthil gi matamda tangkak naina hairiba Mipham asi pangthok laga lakhibani Mipham aduda Minister Biswajit na lamdam masigi yel homising kanana bagi pandam da BJP na paikhalak leba thabak thoram ki agi matang da marik sumba wapam thamki Prime Minister Narendra Modi na luchingba BJP gi lengak asna Manipur gi damak inner line permit system chatna halakpa Indo-Myanmar gi ngamkhai fencing tawba horakpa India amasung Myanmar ani ki marakta lairamba free movement regime lautorakpa logi wangmada sanglakpa illegal immigrants sing khandokna bagi thabak paikhalakpa amadi Manipur da NRC chana hanana bagi thabak laukhalakpa kayagi matang da Minister Biswajit na marik sumba wapam kya phongdoke Thongju seda polling nipu manga lebagi manung da hausik phawu ina polling booth contracted ki Mipham pangthokpa loikre makhatana so asing Mipham asi pangthokki gani hairi